Iseng sengna atiyada thokliba Purnima thasado. Ngasidi magi masik mangalna khutsimgi maingal pumba masak thokhanba ngamhandabagum uri. Chauraba park adugi hauriba upal wapal pumnamaksu ngasigi Purnima asida ngaujaduna yengbagum tumin kaya chikna lepliba. Thoibi hobe lakpaga laptakna urai. Purna lairik ama paina makhuttu tungda punduna lepli. Nakalda hauriba amaltas haina khangnaba golden showergi ujau aduda onsinduna yenglaga mathanta leibado kaya chinglemna phase. Atiyada thokliba Purnimagi ingna phasabaga pangkhak oikrabra. Phasaba haisi asum taubra. Sorry, I text message uhaudre. Kyam kuirage lakpa? Purna onthoraktuna khumlai. Yamna saba weather sida masigi yellow flower singsina yengbada suk ingliba karigino thoibe. Pau khumdu manadre. Mana ngasaidagi khanduna leiramba wa ama tanafam leitraduna arakpa kana amada hekta hairage matagum leiram libra. Thoibi su ingak khumi. Khangdi. Nangna haiba jumle. Karibo. Nangna haikibado. Buddha Purnima numitta masigi upambi sigi leisi yam phase. Haikidra. Oh, haiki. Law, asida phamsi. Asi hairaga footpath adudagi kumthakre. Anakpada leiba iron bench thariba duda famthai. Thoibi su changlaktuna nakalda phami. Mafamdu khara suchi. Nahan makhaidi mai mamba mafam oiganbani. Adubu ngasigi thabal mangalna pungan kre. Khairoi macha khara koichin duna sanari. Amaltas ujau adugi manakta. Loinana napu machugi lei amada asangba una maraktagi uri ngasigi ningthiraba thasado. Kay mathil jaraba? Kangsoi jai singju maga. Oh, aikoy su kangsoi jai ngasidi. Jemsi na thong. Jemsi lakpadagi Sunil so ishuyam nungairi. University chatpasu chak jaraga jatli. Nahan kay kentinda tan anina lushilambado. Toy. Thoibi nukmi tawrai. Adana hena pai. Ay morok chabasu khara hinari. Asing ba? Mi makhal anile. Aigidamak hanbiba ama, aigidamak mawalawbidaba ama. Jemsi na mawalawbidadana ensangda morok aroy bithai. Wa pet kano adum chaw. Sumayna. Sirida aidi. Wa pet kano hairaga pizayba. Hoyne, adunane, nungtigi na tonse mahilangi. Chak jari kanda. As, to oyare. Nandi, aigidamak hanbibra thoibe. Ha, kay. Wahangdu ingak-ngakre, mamay karangang silai ikairakladuna. Chummi, magida maghanbagini, morok sabas hadaba haidana ensang makhal tungan kribado. Kari hai sige khali, yamna khali. Khumsira khanja naringayda, Purna na makha tarai, magi wado. Mamangda nang nahinjang tila ambado, notes macha naplaidana. Jemsi na hangi, kanano, kamain kangino, Kaidaurino, wahang mayamama, kay thokna gyay. Ado, muina khangdaba male. Kaishu thoknadaba mi amana, karigumba kanda, khwaidagi naknaba mi ama oy haibase. Aise? Hoy, nangse aiga kaishu thoknadrasu, hojiki wa nattabida, chahi kharagi mamangda thengnakibadusu, complete stranger ama oinani. Ado nangna aigi life ta khwaidagi chawba comfort pikibani. Karisu thoknadan. Sumain tawba yaw, miyoybagi life si. Naknariba marup mapang, imong manungdagi, kaishu thoknadaba lamlanbi amana, aigidamak khanbiba helakba. Comfort phangba helakba. Chap manana, nangna pirakpa lairik to. Aduda ay thengnari. Oh, nungaybra, kamain tawe? Yam nungsi. Waridudasu karisu thoknadaba mana amagi life ta shelter tawnabani. Warido paragane punsise yam nungsiri.
ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯁꯨ ꯅꯨꯡꯁꯤꯕ ꯄꯣꯛꯍꯜꯂꯤ꯫ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯤ꯫ ꯋꯥꯔꯤꯗꯤ ꯏꯆꯝ ꯆꯝꯃꯤ, ꯂꯤꯌꯨꯔꯥ? ꯊꯣꯏꯕꯤ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯄꯨꯔꯅꯁꯨ ꯊꯣꯏꯕꯤꯔꯣꯝꯗ ꯍꯥꯏꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯋꯥꯔꯤ ꯂꯤꯕ ꯍꯧꯏ꯫ ꯑꯍꯜ ꯅꯨꯄꯥ ꯑꯃ ꯆꯍꯤ 64 ꯁꯨꯔꯕꯁꯤꯒꯤ ꯃꯌꯨꯝꯗ ꯅꯦꯔꯦꯇꯔꯁꯦ ꯍꯥꯎꯁꯀꯤꯄꯔ ꯑꯣꯏꯅ ꯂꯩ꯫ ꯍꯥꯎꯁꯀꯤꯄꯔꯁꯦ ꯅꯍꯥꯅꯤ, ꯆꯍꯤ 19 ꯈꯛꯇ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯤ, ꯆꯍꯤ 10ꯒꯤ꯫ ꯅꯨꯄꯥ ꯂꯩꯇꯦ, ꯃꯥꯅ ꯁꯤꯡꯒꯜ ꯃꯥꯗꯔꯅꯤ꯫ ꯊꯕꯛ ꯇꯧꯔꯨ ꯂꯥꯎ ꯍꯥꯏꯗꯅ ꯅꯦꯛꯂꯛꯄꯁꯤꯅ ꯑꯍꯜꯗꯨꯒꯤ ꯁꯤꯁꯇꯔ ꯏꯟꯂꯣꯅ ꯅꯦꯛꯂꯛꯄꯅꯤ꯫ ꯃꯃꯥꯡꯗ ꯍꯥꯎꯁꯀꯤꯄꯔ ꯌꯥꯝ ꯂꯥꯛꯈ꯭ꯔꯦ, ꯆꯥꯟꯅꯗꯕꯗꯒꯤ ꯑꯗꯨꯝ ꯀꯨꯏꯅ ꯆꯠꯇꯦ, ꯄꯪꯁꯤꯟꯗ ꯁꯤꯜꯂꯤ꯫ ꯍꯟꯗꯛꯀꯤꯁꯤꯅ 10 ꯁꯨꯕ ꯍꯥꯎꯁꯀꯤꯄꯔꯅꯤ꯫ ꯑꯍꯜꯁꯦ ꯃꯦꯊ꯭ꯁꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏ, ꯑꯗꯨꯕꯨ ꯃꯦꯃꯣꯔꯤ ꯂꯣꯁꯀꯤ ꯂꯩꯅꯥ ꯑꯃ ꯂꯩ ꯃꯥꯒꯤ꯫ ꯑꯣꯟꯂꯤ 80 ꯃꯤꯅꯠꯁꯀꯤ ꯊꯧꯗꯣꯛ ꯅꯤꯡꯁꯤꯡꯉꯤ, ꯑꯗꯨ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯂꯣꯏꯅ ꯀꯥꯎꯏ꯫ ꯑꯗꯨꯅ ꯅꯣꯠꯁ ꯃꯆꯥ ꯃꯆꯥ ꯌꯥꯝ ꯁꯦꯝꯃꯤ, ꯃꯥꯒꯤ ꯀꯣꯠꯇ ꯀꯔꯤꯗ ꯅꯞꯁꯤꯟꯗꯨꯅ ꯊꯝꯂꯒ ꯌꯥꯝ ꯍꯣꯠꯅꯩ ꯃꯥꯒꯤ ꯂꯥꯏꯐꯇꯣ꯫ ꯑꯁ, ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯑꯗꯨꯗꯤ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯕ? ꯗꯤꯃꯦꯟꯁꯤꯌꯥꯔꯣ? ꯅꯠꯇꯦ, ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗꯒꯤ ꯑꯣꯏꯈꯤꯕ ꯐꯤꯕꯝꯅꯤ ꯍꯥꯏ ꯋꯥꯔꯤꯁꯤꯗ꯫ ꯑꯍꯜꯁꯤꯒꯤ ꯂꯥꯏꯐꯁꯦ ꯃꯦꯊꯃꯦꯇꯤꯛꯁꯀꯤ ꯋꯥꯔꯜꯗ ꯇꯥꯎꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛ, ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯃꯥ ꯅꯝꯕꯔ ꯑꯣꯟꯊꯣꯛꯇꯨꯅ ꯀꯥꯜꯀꯨꯂꯦꯠ ꯇꯧꯏ, ꯃꯤꯅꯤꯡ ꯄꯤ꯫ ꯅꯤꯡꯁꯤꯡꯕꯒꯤ ꯄꯥꯝꯕꯩꯁꯨ ꯅꯝꯕꯔꯁꯤꯡꯁꯤꯅ ꯑꯣꯏ꯫ ꯑꯍꯥꯟꯕꯗ ꯍꯥꯎꯁꯀꯤꯄꯔꯁꯦ ꯑꯍꯜꯁꯦ ꯂꯣꯏꯅꯕ ꯌꯥꯝ ꯋꯥꯔꯝꯃꯤ, ꯌꯥꯝ ꯐ꯭ꯔꯁꯇ꯭ꯔꯦꯇꯦꯠ ꯑꯣꯏꯕꯗꯣ, ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯌꯨꯝ ꯍꯟꯕ ꯊꯦꯡꯕꯗ ꯃꯆꯥꯅꯨꯄꯥꯅ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯋꯥꯔꯤ ꯇꯧꯏ꯫ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯉꯥꯡꯁꯦ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯃꯈꯣꯏꯗ ꯑꯣꯏꯅ ꯂꯥꯛꯍꯜꯂꯣ, ꯃꯌꯨꯝꯗ ꯃꯊꯟꯇ ꯉꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯌꯥꯕ ꯄꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯗꯨꯅꯦ, ꯅꯨꯄꯤꯁꯤꯅꯦ, ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯋꯥꯔꯜ ꯑꯃ ꯁꯥꯒꯠꯈ꯭ꯔꯦ꯫ ꯐꯦꯃꯤꯂꯤꯒꯨꯝꯅ, ꯌꯦꯁ, ꯑꯗꯨꯒꯨꯝꯅ꯫ ꯑꯉꯥꯡꯗꯣ ꯄ꯭ꯔꯣꯐꯦꯁꯔꯗꯨꯅ ꯃꯃꯤꯡ ꯔꯨꯠ ꯊꯣꯜꯂꯤ, ꯃꯥꯒꯤ ꯑꯣꯏꯕ ꯅꯤꯡꯁꯤꯡꯅꯕ ꯃꯑꯣꯡꯗꯅꯤ꯫ ꯂꯥꯏꯔꯤꯛꯁꯨ ꯇꯥꯛꯏ꯫ ꯍꯔꯥꯎ ꯍꯔꯥꯎ ꯀꯌꯥꯝ ꯄꯤꯁꯐꯨꯜ ꯑꯣꯏ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯄꯨꯟꯁꯤꯗꯣ꯫ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯂꯥꯛꯇꯕ? ꯂꯥꯛꯏ, ꯉꯁꯥꯏꯒꯤ ꯃꯇꯩꯃꯗꯣ ꯃꯥꯅꯅꯦ ꯍꯥꯎꯁꯀꯤꯄꯔꯗꯨꯗ ꯑꯉꯥꯡ ꯄꯨꯔꯛꯏ, ꯑꯍꯜꯁꯤꯒꯤ ꯀꯥꯏꯟꯗꯅꯦꯁꯇ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯏ ꯍꯥꯏꯅ ꯁꯥꯎꯏ꯫ ꯂꯥꯟꯅꯁꯨ ꯈꯜꯂꯤ ꯃꯥꯅ, ꯂꯥꯏꯛ some kind of jealousy she had on her. ꯄ꯭ꯔꯣꯐꯦꯁꯔꯗꯨꯒ ꯍꯥꯎꯁꯀꯤꯄꯔꯗꯨꯒ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯔꯤꯂꯦꯁꯟ ꯂꯩ ꯍꯥꯏꯅ ꯈꯟꯕꯅꯔ ꯑꯃ꯫ ꯅꯣꯡꯃ ꯍꯥꯎꯁꯀꯤꯄꯔꯁꯦ ꯄ꯭ꯔꯣꯐꯦꯁꯔꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯌꯥꯔꯛꯏ꯫ ꯑꯗꯨꯗ ꯌꯥꯝ ꯁꯥꯎꯏ ꯃꯥꯅ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯎꯁꯀꯤꯄꯔꯗꯣ ꯊꯕꯛꯇꯒꯤ ꯐꯥꯎ ꯇꯥꯟꯊꯣꯛꯂꯨꯕ ꯃꯇꯥꯡ ꯌꯥꯎꯏ꯫ ꯀꯩꯒꯤ ꯃꯥꯗꯤ? ꯃꯅꯥꯎꯄꯥꯗꯨꯗ ꯃꯥꯒꯤꯁꯨ ꯔꯣꯃꯥꯟꯇꯤꯛ ꯐꯤꯂꯤꯡꯁ ꯂꯩꯕ꯭ꯔꯥ? Something like that. That is rather gross. Or maybe she wants to be the only person who truly cares for him. ꯃꯥ ꯈꯛꯇꯅ ꯌꯦꯡꯁꯤꯟꯕꯤ ꯍꯥꯏꯅꯤꯡꯕ ꯑꯃ꯫ ꯌꯥꯝ ꯐꯠꯇꯕ ꯋꯥꯅꯤ ꯑꯗꯨꯗꯤ, ꯅꯨꯡꯁꯤꯕ ꯅꯠꯇꯦ꯫ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯁꯨ ꯀꯣꯟꯅ ꯚꯥꯞ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯃꯅꯨꯡꯗ ꯋꯥꯔꯤ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯍꯥꯎꯁꯀꯤꯄꯔ ꯑꯗꯨꯒꯤ ꯐꯦꯃꯤꯂꯤ ꯃꯇꯥꯡꯗ, ꯔꯨꯠ ꯑꯃꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯒ ꯂꯣꯏꯅꯕ ꯃꯑꯣꯡ ꯃꯌꯥꯝ ꯑꯃ ꯂꯣꯏꯅ ꯁꯝꯖꯤꯜꯂꯒ ꯑꯔꯣꯏꯕꯗ ꯄ꯭ꯔꯣꯐꯦꯁꯔꯁꯤꯒꯤ ꯑꯅꯥꯕꯁꯦ ꯋꯔꯖꯟ ꯇꯧꯔꯛꯄꯗꯒꯤ ꯀꯦꯌꯔ ꯍꯣꯝ ꯑꯃꯗ ꯂꯩꯈ꯭ꯔꯒ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯤ꯫ ꯀꯦꯌꯔ ꯍꯣꯝꯗꯨꯗ ꯍꯥꯎꯁꯀꯤꯄꯔꯒ ꯃꯆꯥꯅꯨꯄꯥꯒ ꯇꯣꯏꯅ ꯑꯍꯜꯁꯦ ꯎꯅꯕ ꯂꯥꯛꯏ, ꯁꯨꯃꯥꯏꯅ ꯅꯦꯚꯔ ꯑꯦꯟꯗꯤꯡ ꯕꯣꯟ ꯑꯃ ꯁꯦꯝꯃꯒ꯫ ꯑꯣ, ꯌꯥꯝ ꯆꯝꯕ ꯋꯥꯔꯤꯅꯤ꯫ ꯆꯝꯃꯤ꯫ ꯋꯥꯍꯩꯗꯨꯒꯤ ꯃꯇꯨꯡꯗ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯄꯨꯔꯅꯁꯨ ꯕꯦꯟꯆ ꯑꯗꯨꯗ ꯃꯈꯨꯠꯅ ꯅꯥꯀꯜ ꯅꯥꯀꯜ ꯊꯝꯂꯒ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯐꯝꯃꯤ, ꯑꯗꯨꯒ ꯑꯇꯤꯌꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯥꯀꯜ ꯑꯅꯛꯄꯗ ꯀꯧꯖꯦꯡ ꯈꯔ ꯇ꯭ꯔꯤꯛ ꯇ꯭ꯔꯤꯛ ꯍꯥꯏꯅ ꯈꯣꯡꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯠꯇꯅ ꯑꯆꯤꯛꯄꯅ ꯃꯐꯝꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯍꯜꯂꯤꯕꯅꯤ꯫ ꯊꯣꯏꯕꯤ ꯐꯝꯅ ꯐꯝꯅ ꯄꯨꯔꯅꯅ ꯑꯗꯨꯝꯅ ꯂꯩꯔꯤꯕꯗꯨ ꯑꯃꯨꯛ ꯌꯦꯡꯏ, ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯑꯇꯤꯌꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡꯏ꯫ ꯑꯁꯨꯝꯅ ꯍꯪꯒꯠ ꯍꯟꯗꯥ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩ꯫ ꯋꯥ ꯉꯥꯡꯂꯝꯂꯒ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯅꯅꯤ꯫ ꯉꯥꯏꯍꯥꯛ ꯇꯧꯐꯝ ꯈꯪꯂꯝꯗ꯭ꯔꯕꯁꯨ ꯃꯤꯅꯠ 1-2 ꯁꯨꯔꯛꯂꯀꯥꯟꯗ ꯅꯦ ꯇꯥꯔꯛꯏ, ꯋꯥꯈꯜꯗꯨ ꯏꯪꯊꯔꯛꯏ꯫ ꯂꯣꯏꯅꯅ ꯄꯨꯔꯅꯒꯤ ꯇꯨꯃꯤꯟ ꯂꯩꯕ ꯑꯆꯤꯛꯄꯗꯨꯗ ꯃꯥꯁꯨ ꯌꯥꯎꯅ ꯑꯦꯟꯖꯣꯏ ꯇꯧꯕꯒꯨꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯊꯣꯏꯕꯤ, ꯅꯪꯒꯤ ꯋꯥꯔꯤꯗꯤ ꯀꯗꯥꯏ? ꯊꯣꯏꯕꯤ ꯅꯦꯅꯥ ꯇꯥꯅ ꯂꯩꯔꯝꯕꯗꯨ ꯏꯈꯪ ꯈꯪꯕꯒꯨꯝ ꯕꯦꯟꯆ ꯑꯗꯨꯗ ꯉꯥꯊꯔꯝꯕꯗꯒꯤ
ꯐꯠ ꯆꯠꯊꯣꯛꯏ ꯑꯗꯨꯒ ꯆꯨꯝꯗ꯭ꯔꯤꯡ ꯐꯝꯂꯗꯨꯅ ꯍꯥꯏ ꯑꯩꯗꯣ ꯂꯣꯏꯁꯤꯟꯒꯦ ꯇꯧꯔꯒꯀꯣ ꯂꯣꯏꯗ꯭ꯔꯦ I'm really sorry ꯑꯁꯦꯡꯀꯤ ꯑꯩ ꯂꯣꯏꯅꯕ ꯍꯣꯠꯅꯕꯅꯦꯕ ꯄꯨꯔꯅ ꯃꯥꯡꯗ ꯌꯦꯡꯂꯝꯕꯗꯒꯤ ꯊꯣꯏꯕꯤꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤꯁꯨ ꯋꯥ ꯉꯥꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯝꯅ ꯌꯦꯡꯂꯛꯂꯕꯗꯨꯗꯗꯤ ꯃꯤꯠꯆꯥꯅꯕ ꯉꯝꯂꯛꯇ꯭ꯔꯦ ꯄꯨꯔꯅꯒꯤ ꯌꯥꯝꯅ ꯏꯟꯇꯦꯟꯁ ꯑꯣꯏꯕ ꯁ꯭ꯇꯦꯔꯤꯡꯁꯤ ꯃꯥ ꯃꯤꯍꯨꯜ ꯑꯃ ꯇꯧꯏ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯔꯗꯨꯅ ꯄꯨꯔꯛꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯇꯝꯄꯥꯛꯇ ꯊꯝꯂꯒ ꯇꯨꯃꯤꯟ ꯂꯩ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯄꯥꯔꯛꯇ꯭ꯔꯕꯣ ꯃꯆꯦꯠ ꯑꯃꯗꯤ ꯄꯥꯔꯛꯏ ꯄꯨꯔꯅ ꯅꯣꯛꯊꯣꯔꯛꯂꯦ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯕꯗꯨ ꯇꯣꯛꯂꯒ ꯍꯥꯏ ꯃꯆꯦꯠꯇꯨꯁꯨ ꯋꯥꯔꯤꯅꯤꯗꯅ ꯊꯣꯏꯕꯤ ꯇꯨꯃꯤꯟ ꯅꯣꯟꯊꯔꯝꯕꯗꯣ ꯑꯣꯟꯈꯠꯂꯛꯇꯨꯅ ꯌꯦꯡꯂꯛꯏ ꯄꯨꯔꯅꯅ ꯐꯤꯕꯝ ꯍꯣꯡꯂꯝꯕꯗꯨꯗ ꯈꯔ ꯅꯦꯅꯥ ꯇꯥꯅ ꯐꯝꯈ꯭ꯔꯒ ꯂꯥꯏꯔꯤꯛꯇꯨ ꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏ ꯁꯦ ꯑꯩ ꯄꯥꯕ ꯂꯣꯏꯕ ꯉꯝꯗ꯭ꯔꯁꯨ ꯅꯪꯅ ꯂꯣꯏꯁꯤꯜꯂꯣ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯂꯥꯏꯔꯤꯛꯇꯨ ꯂꯧꯏ ꯊꯣꯏꯕꯤ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯗꯨꯅ ꯂꯤꯔꯛꯏ ꯃꯥꯅ ꯄꯥꯔꯛꯄ ꯃꯇꯦꯛ ꯈꯔꯗꯣ ꯇꯀꯥꯀꯣ ꯀꯧꯕ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯍꯧꯔꯛꯄꯗ ꯃꯥꯁꯦ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛ ꯃꯥꯕꯨ ꯍꯨꯟꯗꯣꯛꯑꯝꯃꯤ ꯑꯗꯨꯒ ꯂꯨꯍꯣꯡꯈ꯭ꯔꯦ ꯅꯨꯄꯤ ꯑꯃꯗꯨꯒ ꯑꯗꯨꯒꯤ ꯑꯋꯥꯕꯗꯣ ꯃꯥ ꯄꯨꯕ ꯉꯝꯃꯛꯇꯕꯗꯒꯤ ꯃꯥꯒꯤ ꯊꯕꯛ ꯇꯧꯔꯝꯕ ꯀꯩꯀꯥꯗꯣ ꯂꯣꯏ ꯇꯣꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯑꯪꯀꯜ ꯑꯃꯒꯤ ꯕꯨꯛ ꯁ꯭ꯇꯣꯔ ꯃꯣꯔꯤꯁꯥꯀꯤ ꯍꯥꯏꯕꯁꯤꯗ ꯍꯤꯜ ꯇꯧꯕ ꯂꯥꯛꯄꯅꯤ ꯃꯈꯥꯗꯤ ꯄꯥꯔꯛꯇ꯭ꯔꯦ ꯈꯣꯟꯖꯦꯜꯗꯨ ꯏꯇꯨꯛ ꯇꯨꯛꯊꯔꯗꯨꯅ ꯈꯨꯝꯂꯛꯄꯅꯤ ꯄꯨꯔꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯦꯡꯅ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯃꯈꯥꯗꯣ ꯑꯩ ꯄꯥꯔꯛꯑꯒꯦ ꯑꯗꯣ ꯇꯥꯏ ꯃꯤ ꯑꯃ ꯅꯨꯡꯁꯤꯔꯒ ꯃꯤ ꯑꯃꯒ ꯑꯣꯏꯅ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯕꯁꯤ ꯌꯥꯝ ꯂꯥꯜꯂꯤꯀꯣ ꯀꯩꯕꯣ ꯇꯀꯥꯀꯣꯒꯤ ꯋꯥꯔꯤꯁꯤꯕꯨꯅꯤ ꯊꯣꯏꯕꯤ ꯁꯣꯔ ꯐꯨꯡꯀꯠꯂꯝꯕꯗꯣ ꯈꯪꯍꯣꯟ ꯍꯣꯟꯇꯣꯛꯏ ꯃꯥꯗꯤ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯕꯣꯏ ꯅꯤꯡꯂꯨꯔꯕꯅꯤ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯈꯨꯝꯃꯤ ꯆꯤꯠ ꯇꯧꯕꯁꯨ ꯈ꯭ꯋꯥꯏ ꯐꯠꯇꯕ ꯊꯕꯛꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯦꯡꯅ ꯍꯥꯏꯔꯝꯕꯅ ꯐꯩ ꯑꯩ ꯅꯪ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯇꯣꯞꯄ ꯑꯣꯏꯅ ꯈꯜꯂꯦ ꯍꯥꯏꯅ ꯇꯀꯥꯀꯣꯒꯤ ꯁꯨꯃꯥꯏꯅ ꯑꯩ ꯅꯪ ꯄꯥꯝꯗ꯭ꯔꯦ ꯑꯇꯣꯞꯄ ꯑꯃ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯅ ꯃꯥꯒꯤꯁꯤꯗꯤ ꯆꯤꯠ ꯇꯧꯕꯒ ꯃꯥꯟꯅꯩ ꯀꯩꯒꯤꯅꯣ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯄꯥꯝꯃꯒ ꯇꯀꯥꯀꯣꯕꯨ ꯈꯪꯍꯟꯗ꯭ꯔꯤꯕ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯈꯛ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯐꯠꯇꯦ ꯍꯣꯏ ꯑꯗꯨꯁꯨ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯌꯣ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯗꯤ ꯑꯇꯣꯞꯄꯒ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯖꯩ ꯃꯥꯒꯤꯁꯨ ꯃꯁꯤ ꯈꯪꯅ ꯈꯪꯅ ꯅꯨꯡꯁꯤꯔꯦ ꯅꯨꯡꯁꯤꯒꯅꯨ ꯌꯥꯗ꯭ꯔꯦ ꯁꯤꯗꯅꯦ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯇꯥꯟꯅꯗꯨꯅ ꯌꯥꯟꯗꯨꯅ ꯂꯩꯕ ꯆꯨꯝꯕ꯭ꯔꯥ ꯊꯥꯗꯣꯛꯂꯝꯕꯅ ꯆꯨꯝꯕ꯭ꯔꯥ ꯀꯔꯤꯅ ꯕꯦꯇꯔ ꯑꯣꯏ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄ ꯂꯩꯈ꯭ꯔꯗꯤ ꯇꯣꯛꯂꯗꯧꯅꯤ ꯃꯤꯒꯤ ꯅꯨꯡꯁꯤꯕ ꯑꯃ ꯂꯩꯖꯩ ꯈꯪꯅ ꯈꯪꯅ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯇꯥꯟꯅꯕꯗꯨꯗꯤ ꯇꯣꯛꯁꯤꯛ ꯑꯣꯏ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯆꯨꯝꯃꯤ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯏꯒꯣꯏꯖꯝꯅꯦ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯅꯪꯒꯤꯁꯨ ꯑꯣꯏꯗꯧꯅꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝ ꯂꯥꯜꯂꯦꯕ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯕꯅꯤꯅ ꯅꯪꯅ ꯀꯅꯥ ꯅꯨꯡꯁꯤꯒꯦ ꯑꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯩꯅ ꯋꯥ ꯂꯧꯗꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯪꯉꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯄꯨꯔꯅ ꯊꯣꯏꯕꯤꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤꯁꯨ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯋꯥꯁꯤ ꯃꯔꯤ ꯃꯔꯤ ꯊꯣꯛꯂꯛꯏ ꯍꯥꯏꯔꯤꯕꯗꯨ ꯂꯦꯞꯇꯕꯤꯗ ꯃꯈꯥ ꯇꯥꯏ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯒ꯭ꯂꯣꯔꯤꯐꯥꯏ ꯇꯧꯏ ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯕ ꯑꯗꯒꯤ ꯅꯝꯐꯨꯗ ꯐꯥꯔꯒ ꯂꯧꯕꯒꯨꯝꯕ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯩꯅꯦ ꯍꯥꯏꯔꯒ ꯂꯣꯏ ꯖꯁꯇꯤꯐꯥꯏ ꯇꯧꯕꯗꯣ ꯐꯤल्मꯗꯒ ꯑꯗꯨꯒꯨꯝꯕ ꯎꯠꯂꯒ ꯅꯨꯄꯥ ꯊꯣꯛꯏ ꯀꯥꯏꯅ ꯃꯌꯥꯝꯁꯦ ꯌꯥꯝ ꯄꯥꯝꯅꯩ ꯍꯥꯏꯕꯞꯁꯨ ꯌꯥꯝ ꯇꯧꯏ ꯁꯤꯅꯅꯦ ꯅꯥꯇꯩ ꯆꯥꯗꯕ ꯇꯣꯛꯁꯤꯛ ꯕꯤꯍꯦꯕꯤꯌꯔꯁꯦ ꯎꯠꯂꯛꯄꯗ ꯆꯨꯝꯂꯕꯣꯏ ꯇꯅꯤꯡꯉꯤ ꯅꯨꯡꯁꯤꯕꯒꯤ ꯗꯦꯐꯤꯅꯤꯁꯟꯁꯦ ꯁꯤꯗ ꯑꯣꯏꯅ ꯄꯤ ꯃꯁꯤ ꯃꯌꯥꯝꯁꯦ ꯇꯧꯗ꯭ꯔꯒꯅ ꯅꯨꯄꯥ ꯊꯣꯛꯇꯦ ꯍꯥꯏꯕꯤꯕ ꯅꯨꯄꯥ ꯊꯣꯛꯄ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯤꯒꯤ ꯑꯄꯥꯝꯕꯗꯣ ꯃꯤꯉꯣꯟꯗ ꯅꯝꯐꯨ ꯁꯥꯐꯨꯗ ꯁꯤꯖꯤꯟꯅꯕꯗꯨꯔꯣ ꯅꯨꯄꯥ ꯊꯣꯛꯄꯒꯤ ꯗꯦꯐꯤꯅꯤꯁꯟꯁꯦ ꯆꯞ ꯆꯥꯅ ꯁꯤꯅꯤ ꯍꯥꯏꯐꯝꯕꯨꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯉꯝꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕ ꯉꯝꯕꯗꯨꯅ ꯈ꯭ꯋꯥꯏ ꯆꯥꯅꯕ ꯅꯨꯄꯥ ꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯗꯧ ꯃꯥꯜꯂꯦꯅ ꯈꯜꯂꯤ ꯅꯪꯅ ꯁꯤꯒꯨꯝꯕ ꯍꯥꯏꯔꯛꯄꯁꯦ
ꯑꯩꯁꯦ ꯅꯨꯄꯥ ꯃꯌꯥꯝ ꯍꯦꯠ ꯇꯧꯔꯨꯒꯦ ꯇꯧꯕ ꯍꯦꯛꯇ ꯉꯝꯗꯕ ꯃꯤ ꯃꯈꯜ ꯌꯥꯝꯃꯤ ꯋꯥꯈꯜꯂꯣꯟꯁꯨ ꯌꯥꯝꯃꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯥꯅꯤꯡꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯗꯣꯏꯅꯤ ꯊꯣꯏꯕꯤ ꯉꯁꯤꯅꯦ ꯑꯍꯤꯡꯗ ꯅꯪꯒ ꯑꯩꯒ ꯁꯨꯃꯥꯏꯅ ꯐꯝꯕꯁꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯏꯪꯊꯕꯗꯧꯅ ꯇꯧꯏ ꯃꯃꯥꯡꯉꯩ ꯌꯣꯀꯣꯍꯥꯃꯥꯗ ꯑꯩꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯃꯤꯀꯨꯞꯇ ꯅꯪꯒ ꯊꯦꯡꯅꯔꯒ ꯅꯨꯡꯉꯥꯏꯕ ꯐꯥꯎꯈꯤꯕ ꯑꯗꯨꯒ ꯅꯪꯅ ꯕꯨꯙ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯊꯥꯕꯜ ꯐꯖꯕꯒꯤ ꯋꯥ ꯑꯃ ꯍꯧꯗꯣꯔꯛꯈꯤꯕꯗꯣ ꯃꯤꯀꯨꯞꯁꯦ ꯄꯤꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ You always bring such a positive atmosphere to me ꯅꯪꯅꯗꯤ ꯈꯪꯉꯝꯃꯣꯏ ꯃꯃꯥꯡꯉꯩꯗꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯗꯨꯅ ꯑꯩꯒꯤ ꯆꯔꯥꯡꯅꯕ ꯇꯧꯐꯝ ꯈꯪꯉꯛꯇ꯭ꯔꯕ ꯀꯥꯟꯗ ꯑꯩ ꯅꯪꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ ꯅꯪꯅ ꯑꯗꯨꯃꯥꯏ ꯍꯥꯏꯔꯗꯤ ꯑꯩ ꯀꯩ ꯈꯨꯝꯒꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦ ꯈꯨꯝꯂꯛꯇ꯭ꯔꯕꯁꯨ ꯌꯥꯏ ꯑꯗꯨꯝ ꯇꯥꯕ ꯇꯃꯛ ꯑꯣꯏꯕꯗꯨꯅ enough for me ꯑꯁꯤ ꯍꯥꯏꯅ ꯃꯥꯅ ꯄꯨꯔꯛꯄ ꯂꯥꯏꯔꯤꯛꯇꯣ ꯀꯚꯔ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏꯟꯁ ꯈꯔꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯌꯣꯀꯣꯍꯥꯃꯥꯗ ꯀꯧꯈꯤꯕ ꯅꯪꯒꯤ ꯅꯤꯛꯅꯦꯝꯁꯦ ꯃꯪꯒꯨꯝꯕꯅꯤ ꯃꯪꯅꯤ ꯈꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯔꯤꯌꯦꯂꯤꯇꯤꯗ ꯂꯥꯛꯂꯕ ꯀꯥꯟꯁꯤꯗ ꯃꯤꯡꯁꯦ ꯑꯃꯨꯛ ꯎꯔꯤ ꯊꯣꯏꯕꯤ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯗꯨꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯏ ꯑꯩ ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯗꯅ ꯏꯈꯤꯕꯅꯤ Sorry if I made you feel uneasy with that ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯥꯝꯗꯕꯒꯤ ꯍꯥꯏꯕ ꯅꯠꯇꯦ ꯁꯨꯝ ꯍꯧꯈꯤꯕ ꯈꯔꯗꯨꯒ ꯍꯧꯖꯤꯛꯀ ꯈꯦꯠꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯕ ꯃꯇꯨꯡꯁꯤꯗ ꯃꯃꯥꯡꯉꯩꯒꯤ ꯋꯥꯗꯣ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯋꯥꯅꯤ ꯑꯗꯣ ꯅꯪꯅ ꯑꯁꯤ ꯊꯥꯔꯛꯄꯁꯤꯁꯨ ꯐꯩ ꯑꯩꯕꯨ ꯋꯥꯈꯜ ꯈꯜꯍꯜꯂꯤ ꯀꯩ ꯋꯥꯈꯜ ꯌꯥꯝꯃꯤ ꯍꯥꯏꯕ ꯌꯥꯗꯕ ꯌꯥꯗꯦ ꯄꯨꯔꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯣꯏꯕꯤꯗ ꯄꯤꯔꯛꯏ ꯃꯥꯅ ꯄꯥꯕ ꯂꯣꯏꯔꯕ ꯂꯥꯏꯔꯤꯛꯇꯣ ꯁꯤ ꯅꯪ ꯑꯃꯨꯛ ꯄꯥꯎ ꯍꯟꯗꯛꯁꯨ ꯊꯥ ꯑꯃ ꯂꯩꯔꯒ ꯂꯤꯌꯣꯅ ꯍꯥꯏꯗꯣꯏꯔꯣ ꯍꯥꯏꯔꯔꯣꯏ ꯍꯟꯗꯛꯇꯤ ꯅꯪꯅ ꯁꯪꯕ ꯀꯥꯟꯗ ꯂꯧꯅꯤꯡꯕ ꯃꯇꯝ ꯂꯧꯔꯒ ꯄꯥꯔꯣ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯉꯣꯟꯗ ꯄꯤꯊꯣꯛꯄꯒ ꯃꯥꯟꯅꯔꯦ ꯑꯃꯨꯛ ꯍꯜꯂꯛꯑꯅꯨ ꯍꯥꯏꯔꯣ ꯄꯨꯔꯅ ꯍꯥꯏꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯀꯣꯛ ꯈꯤꯇꯪ ꯅꯣꯟꯊꯔꯒ ꯊꯣꯏꯕꯤꯗ ꯌꯦꯡꯉꯤ ꯍꯜꯂꯛꯄ ꯄꯥꯝꯕ꯭ꯔꯣ ꯀꯩꯕꯣ ꯂꯥꯏꯔꯤꯛꯁꯦ ꯋꯥꯍꯩ ꯑꯃꯗꯤ ꯈꯣꯟꯊꯣꯛ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯜꯂꯛꯄ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯥꯟꯗ꯭ꯔꯦ ꯃꯤꯠꯌꯦꯡ ꯑꯗꯨꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯅꯠꯇꯕꯒꯨꯝ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯃꯪꯂꯗꯨꯅ ꯄꯨꯔꯅꯗ ꯌꯦꯡꯉꯤ ꯍꯦꯂꯣꯏꯅ ꯆꯦꯟꯕ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯍꯦꯂꯣꯏꯁꯤꯅ ꯆꯦꯜꯂꯕꯗꯤ ꯇꯥꯏꯕꯪꯄꯥꯜꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯤ ꯑꯉꯛꯄ ꯁꯪꯁꯥꯔ ꯑꯃꯗ ꯆꯠꯂꯤ ꯍꯥꯏꯅꯩ ꯃꯪꯒꯨꯝꯕ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯔꯗꯨꯅ ꯃꯤꯠꯇ ꯖꯥꯠ ꯖꯥꯠ ꯑꯉꯛꯄ ꯀꯌꯥ ꯎꯍꯜꯂꯗꯨꯅ ꯑꯗꯨꯒꯨꯝꯕ ꯁꯪꯁꯥꯔꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯄꯤ ꯍꯥꯏ ꯃꯁꯤꯃꯛꯅ ꯍꯦꯂꯣꯏꯅ ꯆꯦꯜꯂꯕ ꯃꯤꯁꯤ ꯁꯪꯁꯥꯔ ꯑꯗꯨꯗꯒꯤ ꯍꯜꯂꯛꯅꯤꯡꯗꯦ ꯀꯣꯏꯂꯣꯠ ꯂꯣꯠꯂꯤ ꯀꯅꯥꯝꯇꯅ ꯃꯁꯛ ꯎꯒꯦ ꯐꯪꯗꯦ ꯄꯨꯡझꯥꯟ ꯊꯤꯜꯂꯗꯨꯅ ꯊꯤꯕ ꯆꯠꯅꯩ ꯑꯁꯤꯒꯨꯝꯅ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯊꯣꯏꯕꯤꯁꯨ ꯍꯦꯂꯣꯏꯅ ꯆꯦꯟꯕꯒꯨꯝ ꯃꯦꯡꯂꯕ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯑꯁꯨꯝ ꯌꯦꯡꯂꯛꯂꯕꯗ ꯑꯥꯔꯊ ꯆꯦꯟꯕ ꯋꯥꯍꯩ ꯉꯥꯡꯂꯛꯂꯕꯗ ꯃꯁꯥꯗꯨ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯇꯧꯔꯛꯏ ꯄꯥꯎꯈꯨꯝ ꯈꯨꯝꯒꯅꯤ ꯈꯪꯗ꯭ꯔꯗꯨꯅ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯂꯦꯞꯈꯤꯕꯒꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯏ ꯄꯨꯔꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇ ꯇꯧꯗ ꯑꯗꯣ ꯅꯣꯚꯦꯜꯁꯦ ꯄꯥꯕ ꯂꯣꯏꯔꯀꯥꯟꯗ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯉꯤ ꯏꯁꯥ ꯏꯇꯣꯝꯇ ꯀꯔꯤ ꯋꯥꯍꯪꯅꯣ Whether our present moments are more important than our past memories ꯑꯩꯗꯤ ꯑꯟꯁꯔ ꯐꯪꯉꯤ ꯅꯪꯁꯨ ꯄꯥꯔꯒ ꯅꯪꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯑꯃ ꯊꯤꯔꯣ ꯅꯪꯒꯤꯗꯤ ꯀꯩ ꯑꯟꯁꯔꯅꯣ ꯍꯥꯏꯔꯛꯑꯣ ꯇꯥꯅꯤꯡꯉꯤ past memories ꯁꯨ important ꯑꯣꯏ ꯑꯗꯨꯕꯨ present experiences are more important 하이나 ꯈꯟꯈ꯭ꯔꯦ life lessons ꯁꯨ ꯈꯔ ꯐꯪꯍꯧꯔꯦ ꯋꯥꯔꯤꯗꯨꯗꯒꯤ thank you for choosing that gem ꯅꯪꯅ ꯈꯜꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯋꯥꯔꯤꯁꯦ ꯄꯥꯔꯝꯂꯣꯏ ꯊꯣꯏꯕꯤ ꯂꯥꯏꯔꯤꯛꯇꯨ ꯂꯧꯁꯤꯟꯗꯨꯅ ꯄꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩ ꯋꯥꯔꯤꯗꯨ ꯑꯗꯨꯝꯅ ꯐꯝꯅ ꯁꯥꯕꯗ
kayam kuina hojinkrabano bhab oihodrabani. Ahingi pung anirom taselagle. Nancy gi call lae. Changakhiroidra haina hangbagini. Purna su yamna thengzinkre bhab oiraktuna hogadle. Chalasilo. Ngagle ready no ngalaani. Ani do hogatuna thoklakpa hore. Summer matamsi night life na hena uba phangi. Ahingi pung ani do park aduda mi yamna laknari. Nongalamdaigi ingtharakpa matangdana hena thoklaknaribani. Matangduda Cecilia gi mamanawi ani do show room da samalli tumbangamdre haina thoklakpa matang oi. Purnaga thoibiga amal tas pambi adugi set adudagi thoklakpadu ubada nupi ani do ngakna yengne. Ibani na ngasaidagi asida couple ama phamise wari yam nungaiba male hainai sidi. Purnaga nupi machana hanido natro. Mani kaidoriba sidi. Relatives man bro sibo. Aidi summan silaktre. Cecilia dam ta hangune. Purnagi machanupi gumba swaida leibrana. Hujik hangura. Hangu. Ay photo makabki. Asi haina chatkriba anido photo nammi. Lamp post adugi manakta wari tauraduna chatpagi mamini. Cecilia so night duty leiba matang oibagi text habado reply thuna halai. Leibane. Ado machanupi singdudi loina luhonge na hai aina tabada. Text prap halli. Aina haidi Delhi sida leiba yaubra haiba. Adudi khangde da isu. Delhi dadi machigi machaga anaba layingbagi leiridudi. Chahi kaya surage machido. 40 to 43 smain suram ladra khangdi kaigino. Machanupi dudi. Angangni chahi taramari smaina haigum taubani. Message adu paraga anido hainai. Asi machi sunatre angang du sunatre ko. Ikhoina uraise anirakti shure ko. Cecilia da photo se thaga dro toisho. As tharoi sida. Amuk khanaraga khoi chenadana. Masana mai khangjara asano. Khangaktradi asibu bera amadi karoidro. Khangdese amta migi wase tu asiyari. Hoye dobudi. Purna thoibibu leifam phawba thelamlaga halakle. Magi leifamduda changbada yari khai makhol thoktanaba hotne. Mayam tumlibadu kaidanaba haidana. Adumna Sunil gi room da changlai. Sunil di night duty takhibagi leite. Ngasidi mathanta room adugi mapu oirabani. Chatlubagi makhong makhot ising aingbana hamtoi. Aduga phamung kakhatle. AC tharaga comforter adu chingkhatle. Side table da kheliba table lem adu thanduna room gi mai atai loina muthatkrabani. Mondu khara wanghalaga hippi. Aduga ngasai thoibidagi laurakpa lairik tu puthoi. Pawa loide haiduna wari tangkhai tamak lirakliba warido. Purna nokmi tauduna lairik ado chemai hangdukpa hawi. Hek hangbaga nungsiraba manam ama lai. Makhutna pairambadagi mamai mapada yamna nakna thangjinduna thammi. Adudagi pulap lairik aduna mamaidu khomjinkre. Machinda tumina solai. Thangdi lehore. But your scent has followed me. Come doni.